ꯊꯣꯏꯕ ꯐꯖꯗ꯭ꯔꯥ ꯂꯩ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯏꯅꯨ ꯃꯥꯛꯁ ꯂꯧꯊꯣꯛꯎ ꯀꯩꯅꯣ ꯗꯁ ꯂꯩꯔꯦ ꯗꯁ ꯂꯩꯔꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯁꯤ ꯑꯁꯥꯕ ꯌꯥꯝ ꯃꯥꯟꯕꯅꯦ ꯁꯤꯒꯤ ꯂꯩꯁꯦ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨꯗꯒꯤ ꯂꯩꯔꯛꯄꯅꯦ ꯌꯥꯝ ꯐꯖꯩ ꯁꯤꯅ ꯂꯩ ꯆꯔꯥ ꯃꯌꯥꯝ ꯃꯣꯏ ꯁꯦꯝꯐꯝꯅꯦ ꯑꯗꯣ ꯃꯣꯏꯁꯤ ꯑꯗꯨꯝ ꯂꯩ ꯆꯔꯥꯁꯤꯗ ꯂꯩꯕ ꯌꯥꯏ ꯍꯥꯏꯗꯤ ꯂꯩ ꯆꯔꯥ ꯌꯣꯟꯐꯝꯅꯦꯕ ꯁꯤꯁꯦ ꯂꯩ ꯆꯔꯥ ꯌꯣꯟꯐꯝꯅꯦ ꯁꯤꯅ ꯁꯤꯗꯩ ꯊꯥꯍꯧꯔꯦ ꯃꯣꯏ ꯂꯩꯁꯦ ꯐꯖꯩꯌꯦ ꯁꯤ ꯂꯩꯁꯦ ꯂꯩꯁꯤ ꯌꯥꯝ ꯐꯖꯩ ꯑꯁꯤꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯨꯝ ꯀꯣꯏꯊꯣꯛꯄ ꯑꯣꯏꯅ ꯂꯩ ꯃꯌꯥꯝꯁꯤ ꯌꯦꯡꯉꯨꯁꯦꯗ ꯂꯥꯛꯄꯅꯦ ꯑꯩꯈꯣꯏꯁꯦ ꯑꯅꯤꯅꯦ ꯏꯅꯝꯃꯅꯦ ꯏꯕꯨꯡꯉꯣꯒ ꯅꯅꯥꯎꯒ ꯍꯦꯟꯊꯣꯏꯕꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯥꯛꯄꯅꯦ ꯑꯗꯣ ꯍꯦꯟꯊꯣꯏꯕꯁꯦ ꯇꯨꯝꯊꯣꯛꯈ꯭ꯔꯦ ꯒꯥꯔꯤ ꯇꯣꯡꯕꯗ ꯍꯥꯏ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯦ ꯔꯃꯤ ꯁꯥꯔꯀꯜ ꯑꯦꯞꯁ ꯃꯁꯤ ꯌꯥꯝꯅ ꯁꯦꯞ ꯑꯣꯏꯕ ꯑꯦꯞꯅꯤ ꯑꯗꯨꯒ ꯔꯃꯤ ꯁꯥꯔꯀꯜꯁꯦ ꯁꯥꯟꯅꯕꯤꯗꯨꯅ ꯑꯗꯣꯝꯅ ꯄꯩꯁꯥ ꯇꯥꯟꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯃꯁꯤꯗ 1 crore ꯍꯦꯟꯕ ꯑꯦꯛꯇꯤভ ꯄ꯭ꯂꯦꯌꯔꯁꯨ ꯂꯩꯌꯦ ꯑꯗꯨꯒ ꯑꯗꯣꯝꯅ ꯒꯦꯝꯁꯤ ꯁꯥꯟꯅꯕꯤꯕ ꯍꯩꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤ ꯄꯩꯁꯥ ꯂꯥꯏꯅ ꯇꯥꯟꯕꯤꯕ ꯌꯥꯔꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯒꯦꯝꯁꯤ ꯁꯥꯟꯅꯕ ꯍꯩꯇ ꯇꯥꯔꯒꯁꯨ ꯄ꯭ꯔꯦꯛꯇꯤꯁ ꯒꯦꯝ ꯂꯩꯌꯦ ꯑꯗꯨꯗꯒꯤ ꯌꯥꯝ ꯂꯥꯏꯅ ꯇꯝꯕ ꯌꯥꯏ ꯑꯃꯁꯨꯡ ꯐꯥꯌꯔ ꯀꯦꯁ ꯒꯦꯝ ꯁꯥꯟꯅꯔꯒ ꯑꯗꯣꯝꯅ ꯄꯩꯁꯥ ꯌꯥꯝꯅ ꯂꯥꯏꯅ ꯌꯥꯝ ꯇꯥꯟꯕ ꯌꯥꯔꯦ ꯃꯁꯤꯗ ꯌꯥꯝ ꯁꯦꯐ ꯑꯣꯏꯅ ꯑꯗꯣꯝꯅ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯕ ꯌꯥꯏ ꯄꯦꯇꯤꯑꯦꯝ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯗꯦꯕꯤꯠ ꯀꯥꯔꯗ ꯑꯗꯒꯤ ꯐꯣꯟ ꯄꯦꯅꯆꯤꯡꯕꯗ ꯗꯤꯄꯣꯖꯤꯠ ꯇꯧꯕꯤꯕ ꯌꯥꯏ ꯑꯗꯨ ꯑꯗꯣꯝꯒꯤ ꯑꯍꯥꯟꯕ ꯗꯤꯄꯣꯖꯤꯠꯇ 2000 ꯋꯦꯜꯀꯝ ꯕꯣꯅꯁꯁꯨ ꯑꯗꯣꯝꯅ ꯐꯪꯕꯤꯔꯒꯅꯤ ꯑꯗꯣꯝꯅ ꯔꯃꯤ ꯁꯥꯔꯀꯜ ꯑꯁꯦ ꯐꯣꯟꯗꯅꯦ ꯌꯥꯝꯅ ꯁ꯭ꯃꯨꯠ ꯑꯣꯏꯅ ꯅꯨꯡꯉꯥꯏꯅ ꯁꯥꯟꯅꯕꯤꯕꯁꯨ ꯌꯥꯏ ꯃꯌꯥꯝ ꯍꯧꯖꯤꯛꯃꯛ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯕꯣꯛꯁꯇ ꯌꯥꯎꯔꯤꯕ ꯂꯤꯡꯛ ꯑꯁꯤꯗ ꯆꯪꯉꯒ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯑꯍꯥꯟꯕ ꯑꯗꯣꯝꯅ ꯔꯦꯖꯤꯁꯇꯔ ꯇꯧꯕꯗ 2000ꯒꯤ ꯋꯦꯜꯀꯝ ꯕꯣꯅꯁꯁꯨ ꯐꯪꯕꯤꯔꯒꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯔꯝꯃꯤꯁꯤ ꯁꯥꯟꯅꯕꯤꯔꯒ ꯄꯩꯁꯥ ꯃꯌꯥꯝ ꯇꯥꯟꯕꯤꯔꯣ This game involves an element of financial risk and may be addictive. Please play responsibly at your own risk. ꯃꯣꯏ ꯀꯣꯝꯂꯥ ꯃꯆꯥ ꯃꯆꯥꯗ ꯑꯗꯨꯗꯤ ꯁꯣꯝꯗꯩ ꯍꯥꯟꯅ ꯑꯗꯨꯝ ꯌꯦꯡꯕ ꯍꯧꯈ꯭ꯔꯁꯤ ꯁꯤꯁꯤꯅ ꯃꯣꯏꯒꯤ ꯒ꯭ꯔꯤꯟ ꯍꯥꯎꯁꯅꯦ ꯂꯩ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯁꯤꯗ ꯁꯣꯝꯗꯁꯨ ꯂꯩꯔꯤ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯝꯒꯦ ꯃꯌꯥꯝ ꯁꯤꯗꯩ ꯂꯩꯅꯤꯡꯕ ꯂꯣꯏ ꯂꯩꯕ ꯌꯥꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯂꯩ ꯆꯔꯥ ꯃꯌꯥꯝ ꯑꯃ ꯃꯣꯏꯁꯤ ꯏꯟꯗꯣꯔꯗ ꯊꯝꯒꯗꯕ ꯑꯥꯎꯠꯗꯣꯔꯗ ꯊꯝꯒꯗꯕ ꯂꯩ ꯂꯣꯏꯅ ꯐꯪꯉꯦ ꯑꯗꯣ ꯃꯈꯜ ꯃꯌꯥꯝ ꯂꯩ ꯁꯤꯗ ꯑꯁꯣꯝ ꯃꯅꯨꯡꯂꯣꯝꯗꯁꯨ ꯃꯌꯥꯝ ꯂꯩꯔꯤ ꯑꯗꯣ ꯑꯩ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯝꯒꯦ ꯑꯗꯣ ꯃꯣꯏ ꯂꯩꯁꯦ ꯏꯟꯗꯣꯔꯗ ꯊꯝꯕ ꯌꯥꯕ ꯂꯩꯁꯨ ꯂꯩꯔꯦ ꯑꯗꯣ ꯏꯟꯗꯣꯔꯒ ꯑꯥꯎꯠꯗꯣꯔꯒꯁꯦ ꯏꯟꯗꯣꯔꯗ ꯊꯝꯕ ꯌꯥꯕ ꯂꯩꯗꯣ ꯑꯗꯨꯅ ꯃꯃꯜ ꯇꯥꯡꯕ ꯍꯦꯜꯂꯤ ꯍꯥꯏꯌꯦ ꯁꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯁꯤꯒꯤꯁꯤ ꯑꯁꯥꯕ ꯌꯥꯝ ꯃꯥꯟꯕꯅꯦ ꯁꯤꯒꯤ ꯂꯩꯁꯦ ꯂꯩꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯑꯁꯤ ꯏꯪꯈꯣꯜꯅꯦ ꯁꯤ ꯃꯐꯝꯁꯦ ꯑꯗꯨꯅ ꯂꯝ ꯌꯥꯝ ꯆꯥꯎꯋꯦ ꯑꯗꯣ ꯂꯝ ꯆꯥꯎꯕꯩ ꯃꯇꯤꯛ ꯂꯩꯁꯨ ꯃꯌꯥꯝ ꯂꯩ ꯌꯥꯝ ꯐꯖꯩ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ ꯁꯤ ꯂꯩ ꯃꯈꯩꯁꯦ ꯃꯆꯨꯁꯦ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯉꯁꯤꯁꯦ ꯃꯤ ꯃꯌꯥꯝꯁꯨ ꯂꯥꯛ ꯂꯩꯔꯝꯃꯦ ꯂꯩꯔꯦ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯩꯉꯩꯁꯤ ꯃꯆꯨ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯕꯗꯅ ꯍꯦꯟꯅ ꯑꯃꯨꯛ ꯐꯖꯩ ꯀꯔꯥꯏ ꯑꯣ ꯃꯅꯥꯒꯤꯗꯨꯔꯥ ꯐꯖꯩ ꯃꯆꯨ ꯀꯔꯥꯏꯅꯣ
ꯑꯃꯨꯛꯅꯦ ꯀꯣꯝꯂꯥ ꯃꯥꯟꯕ ꯑꯆꯧꯕ ꯄꯥꯟꯕ ꯃꯣꯏꯁꯦ ꯍꯩ ꯆꯔꯥꯁꯨ ꯌꯥꯎꯋꯦ ꯂꯩ ꯆꯔꯥꯒ ꯍꯩ ꯆꯔꯥꯒ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯁꯤ ꯌꯣꯟꯐꯝꯁꯤꯒꯤ ꯃꯄꯨꯅꯦ ꯂꯩꯔꯦ ꯁꯤꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯦ ꯂꯩꯁꯦ ꯑꯃꯃꯝꯗꯗꯤ ꯀꯥꯞꯇꯔꯦ ꯑꯗꯨꯝ ꯃꯌꯥꯝ ꯂꯩꯅꯤꯡꯕ ꯂꯩꯔꯗꯤ ꯁꯤꯗ ꯑꯗꯨꯝ ꯂꯥꯛꯄꯗ ꯑꯌꯥꯝꯕ ꯑꯗꯨꯝ ꯐꯪꯉꯅꯤ ꯌꯦꯡꯉꯣ ꯃꯐꯝꯁꯦ ꯚ꯭ꯌꯨꯁꯤ ꯐꯖꯗ꯭ꯔꯥ ꯊꯣꯏꯕꯁꯨ ꯐꯣꯇꯣ ꯅꯝꯗꯣꯏ ꯇꯧꯔꯤ ꯍꯧꯖꯤꯛ ꯊꯣꯏꯕ ꯐꯖꯗ꯭ꯔꯥ ꯂꯩ ꯃꯌꯥꯝ ꯐꯖꯗ꯭ꯔꯥ ꯍꯦꯛꯄꯗꯤ ꯌꯥꯗꯦꯀꯣ ꯍꯦꯛꯄꯗꯤ ꯌꯥꯗꯦꯀꯣ ꯑꯣꯏ ꯑꯣꯏ ꯂꯩ ꯐꯖꯕ꯭ꯔꯥ ꯊꯠ ꯌꯥꯗꯦꯀꯣ ꯊꯠꯄꯗꯤ ꯌꯥꯗꯦꯀꯣ ꯑꯣꯏ ꯁꯣꯝꯗꯁꯨ ꯃꯌꯥꯝ ꯍꯧꯔꯦ ꯏꯅꯨ ꯃꯥꯛꯁ ꯂꯧꯊꯣꯛꯎ ꯀꯩꯅꯣ ꯌꯥꯝ ꯌꯥꯝꯃꯦ ꯐꯥꯎꯉꯩꯅꯦ ꯃꯣꯏꯒꯤ ꯁꯤꯗꯩ ꯑꯄꯥꯝꯕ ꯑꯗꯨꯝ ꯌꯥꯔꯅꯤ ꯑꯄꯥꯝꯕ ꯑꯌꯥꯝꯕ ꯂꯣꯏꯅꯃꯛ ꯐꯪꯉꯅꯤ ꯃꯌꯥꯝꯅ ꯑꯄꯥꯝꯕ ꯂꯩꯁꯨ ꯍꯩ ꯆꯔꯥꯁꯨ ꯑꯄꯥꯝ ꯑꯄꯥꯝꯕ ꯅꯨꯃꯤꯠꯁꯨ ꯇꯥꯔꯛꯑꯦ ꯁꯤꯁꯤꯅ ꯁꯤ ꯃꯊꯛꯁꯤꯗꯁꯨ ꯑꯗꯨꯝ ꯍꯤꯡꯒꯣꯜ ꯑꯣꯏꯅꯁꯨ ꯑꯗꯨꯝ ꯀꯣꯏꯕꯅꯦ ꯃꯣꯏꯒꯤꯁꯦ ꯑꯗꯣ ꯃꯐꯝꯁꯤꯅ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯂꯝꯈꯥꯏ ꯂꯩꯕꯗꯣ ꯑꯗꯨꯗꯩ ꯆꯪꯈ꯭ꯔꯒ ꯃꯃꯥꯡ ꯍꯥꯏꯕ ꯂꯩꯕꯗꯣ ꯑꯗꯣꯝꯗꯅꯤ ꯑꯩꯈꯣꯏ ꯁꯤꯒꯤ ꯂꯩ ꯈꯔ ꯂꯩꯔꯦ ꯑꯗꯣ ꯅꯨꯃꯤꯠꯁꯨ ꯇꯥꯁꯤꯜꯂꯛꯑꯃꯤꯅ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯃꯐꯝꯁꯦ ꯌꯥꯝ ꯐꯖꯩ ꯁꯤꯒꯩꯁꯤ ꯂꯩꯔꯛꯑꯦ ꯃꯣꯏ ꯂꯩ ꯌꯣꯟꯐꯝꯗꯨꯗꯒꯤ ꯁꯤ ꯂꯩꯔꯦ ꯑꯗꯩ ꯁꯤꯒꯤ ꯄꯥꯝꯕꯤ ꯂꯩꯔꯦ ꯁꯤꯒꯩꯁꯤ ꯂꯩꯔꯛꯑꯦ ꯁꯤꯒꯤ ꯌꯦꯜꯂꯣꯒ ꯔꯦꯗꯀ ꯁꯤꯁꯤꯁꯨ ꯅꯍꯥꯟ ꯃꯃꯥꯡꯗ ꯂꯩꯕꯅꯦ ꯍꯧꯖꯤꯛꯀꯤ ꯃꯣꯏꯒꯤ ꯃꯐꯝꯗꯨꯗꯒꯤ ꯌꯥꯝ ꯐꯖꯗ꯭ꯔꯥ ꯁꯤꯁꯨ ꯑꯗꯨꯒ ꯁꯣꯝꯗ ꯊꯥꯔꯤꯁꯤ ꯁꯤꯁꯨ ꯃꯃꯥꯡꯗ ꯃꯣꯏꯗꯨꯗꯩ ꯂꯩꯕ ꯉꯥꯛꯇꯅꯦ ꯁꯤ ꯆꯔꯥ ꯑꯣꯏꯅ ꯁꯦꯝꯃꯒ ꯃꯈꯥꯗ ꯑꯣꯏꯅ ꯊꯥꯔꯕꯒꯤꯅꯦ